Manipur top channel gi maikei digi maroi bi ipausing myam da thamjari ahanbada naga mairoi sing furakhiba Kuki sing puthorakadabani waroi puraktriu phawba naga area da Kuki sangbu yaroi naga lupsing Senapati Action Committee gi maikei digi Senapati District Student Association gi President Vice President amasum General Secretary haukiba December 22 gi numidang pung mapalom tabra Kuki volunteer singna gam gi phai Kuki check post tamthina purakpada senaba sing athubada puthorakadabani wathok asigi waroi puraktriba phawba Senapati District ki naga tab area singda Kuki community ki miwe amata chathak sin tawbi yaru hena Senapati Action Committee na thadorakpa siol amanai Karigumba Senapati Action Committee na thamliba wafam asi thawoidana lairabadi matung tabada pamdaba thawok sing thulakpa matamda madugi daita Senapati Action Committee amadi nagalup sing lauroi Senapati District Student Association ki maikaidigi association asigi executive members sing the Kuki volunteers sing na December 22 ki numitang pung mapalam tabada gamgi phai Kuki check posta tamthina phurakhiba thawong bu akan mamongda yaning da bapung tokri Mamangda Naga People's Organization amasum kotu onina Kuki amasum Naga singi marakta punna hingminaba yanaba amana amabu ikai khumnaba haina MOU ama inakraba matung asigumba thawdo oma tholakpa asikwari sanaraga yanadaba leiba khudima ingna sikna woroisin purakminaba haiba wakhalona du Kuki singna ngaktre habani Maramasina Senapati District Student Association asigumba makhalgi thawong sing Kuki singna satharakpada tumina yengduna leiroi Thawdo asina maram moiraga kanglup anigi marakta pamdaba thawdok sing tholak tarabadi madugi daita Kuki singna pugadaba hari Mau Student Union Paumai Naga Sidomai Mi Rongmai Naga Student Organization Manipur Maram Student Unions Naga Student Union Sandel Tangkhul Katam Nau Saklonggi Makidigi Senapati District Student gi thapu busing Kuki volunteers singna tamthina purakpagi thong yaning daba phongladuna hiramasiga mari leidana Senapati District Student Association halakholakpa khongjang khudimakta naga mahairoi lupsing asina mapung phana support kani hari Amaramda Senapati District Women's Association Manipur gi maikedi su December 22 gi numidang pung mapalom tabada gamgi phai Kuki check posta Kuki volunteers singna Senapati District Student Association gi thapu busing tamthina purakpagi thongbu akan mamongna kanem tarapi Thawdo asida sienaba sing matik saba serak pidana warakadabani Hiramasida law enforcement agency singna kupna thigatuna kanglup anigi marakta irang thokna basili bising phagatuna matik saba ain gi weba thakula kholo Thawdo asida sienaba sing phaduna serak pidripa phawba Senapati District Women's Association na tumina laithokloi haireni su pawmana makhatana pali Makasa tharakpoina to pawmna Chuchampur gi Anglo Kuki Centenary Gate mayagi Thong bomb pitoramle Kangpokpi IT road ekar kungani thuira tharama popi andakre Ngarang ayuk pung 12 rom taba matam Chuchampur gi Anglo Kuki War Centenary Gate mayagi thong sakhangdaba singna sakti leiba bomb ani fitoramle hairiba gate asi mamang sahi English singaniga kungo humdagi me uhumda makoi masel mai thanraga maiteida taisinna asabu wathuk am ohenkiba mapam aduni amaramda combined force na Kangpokpi district ki IT road ki Sarukta Leiba, Holjang Village amasum Scotland Khul anida lam ekar kungani thuira tharamba popi pamising Manipur Police CRPF Forest Department amasum Executive Magistrate yauba combined team amana yantatuna mangan kredi Chuchampur gi Anglo Kuki Wars Centenary Gate mayad bom phumlam khiba thagdoki matangda press ta phangwa paw gi matung inadi bom adu gate asigi maya nakna leiba Laisang amasum Monglen Phai Khulani ki phawna bathongi makhada phit tawrong hibane bom phit tawre habigi paw phangbaga Chuchampur Police kuntraga taruk suba Assam Rifles amasum samaga kunga mapan suba CRPF battalion gi combined team na nungthil pung aniga makhairam tab matamda bom ado asoi angam yauduna lakthoklaga defuse tawkre hari amaramda Chuchampur district ki Taijang village the combined force no operation sathabada rocket ahum magazine ga konaba .303 rifle ama pistol ama pompi bomb nga gelatines explosive stick nifuga mga detonator taga mari yauna tuan ba makhal gi nungmai maru carry cover tawre hari Imphal East district ki Sandang Senba Maring village ki Ngarian Hill range sataki bo operation amadana LMG ama single barrel ama 9mm pistol ama tube launching ani yauna tuan ba makhal gi magazine yauna nungmai maru carry cover tawre hari ni su pawmuna makhatari
अतोप मरुइबा रिपोर्ट खर मैम थमजरी मणिपुर की इरांग मनुंग फोगटखिबा खुलाई अयामबदी म्यांमार की साब गाक्तनी रिपोर्ट हौखिबा डिसेंबर 13 इम्फाल ईस्ट डिस्ट्रिक्ट की लालहंगबुसिंग की लोटफम अमदगी सिक्योरिटी फोर्स ना स्टालिंग की एंटीना मसुम राउटर फोगटखिबगी थौंग अदु आइन यादब पोलमसिंग म्यांमारोमदगी पुसलखिबसिंग फगटपगी थौदोक अहानबा नति ngarang irang manungda manipur dagi fokat kiba khulai ayambadi myanmar da saba ngakani masina myanmar dagi manipur ain kaina makhal makha kya gi nongmai sing smuggle tawre habisi yamna mek seng ba mawri combined force na imphal east dagi starling gi antenna amasum router fokat kiba numit atumakta da myanmar army na sijnaba myanmar da saba MA4 assault rifle amasu security force na fort bangki asigumba Myanmar rom digi ain kain khulai sing Manipur pusinduna sijinaram basi thoina ngakningai hodi haukiba tha taruk lom henbegi matam asida Myanmar du sabu khulai kya Manipur gi mapum kya digi security na fukat ngamkre madugi manuga Myanmar sabu bulletproof base amadi lanmina sijinaga ba atai polam kya yauri December gi ahan basayol khakta da Myanmar sabu pistol taret fat bangki masiga loinana Myanmar sabu MA4 rifle mangamadi AK-47 ama fukat bangki अतोप पाउखरना जिरीबम तमथीब मियाद मेजिस्ट्रियल इंक्वायरी सथरगनी एडिशनल डिस्ट्रिक्ट मेजिस्ट्रेट जिरीबम थोप सिरोल ममांग था नवेम्बर 15 मणिपुर की सरकार की होम डिपार्टमेंट थोप ऑर्डर एडिशनल डिस्ट्रिक्ट मेजिस्ट्रेट जिरीबम नवेम्बर 13 जिरीबम की बोरोबेक्रा पुलिस स्टेशन जकुरादोर कारोंग 20 बटालियन CRPF ए कोई की पोस्टा खुलाई पाइबसिंग एटेक सथरखिबदुग मरी लेना लखोलकपा FIR की मतुंगिना मेजिस्ट्रियल इंक्वायरी सथदुना मतौ करमना एटेक सथरखि हाइबदु थिजिननब खंगलखरे थिजिनबा सिदा खुलाई पाइबसिंग सिक्योरिटी की पोस्ट अनि दे एटेक सथरखिबदुदा सिक्योरिटी एजेंसी सिंगी मरकता अहोब पाउ फाउनदब लैखिब्रा मिलिटेंसिंग एटेक सथरखिबदुगी तुंगदा असिगुम थौदोकसिंग थोलकपा थिंगनबा करम खोंगथांग लखटकदगे हाइबसिंग सिगिंगसिंगनी हिरामसिगा मरी लेना एडिशनल डिस्ट्रिक्ट मेजिस्ट्रेट कोर्ट रूम द इंक्वायरी सथबा हाउनब थौरांग तौरे कनागुमन हिरामसिगा मरी लेना ई पाउ नत्रगना डॉक्यूमेंट सिंगबा पिनिंग लेरबदी असंब चेजम अमदा मसागी ममिंग ममा मसु मपागी यावना ब्लॉक लेटर इरगा मसागी लेफम सिंगबा सही करी सिनफम पाइदी मसागी कांटेक्ट नंबर करीगी एविडेंस पिबा पामलिबनो हाइबन सिंग मरम सिंग इरगा थगलप यागने हाइरिब सिरोल सिंग असि मथंग सही इंग्लिश सिंग निगा कुनगा मंगा की जनवरी 10 फावगी ममांगदा ऑफिस मतमदा ADM जिरीबम की ऑफिस ता यहोलकदबनी हाइरेनसु पाउस ता फोंदोकली अतोबा पावमना इंडो म्यांमार फेंसिंग तोबगी मेयोक्ता NSCN-K ना सेक्शन वा थमलखरे ओंग माइना लुसिंगबा NSCN-K की मैकेदिगी इंडिया मस म्यांमार ngamkhai paringda naga sina khundaba mafamna ngamkhai sambal khanaba thaba paikhalakliबदु लेपनबा सेक्शन वा पिरखरे नागा लहलुबसिगी मैकेदिगी इंग्लिश मगसमपन गुहुमद्रागनि थोगी इंडो म्यांमार बॉर्डर सि आइन यादबा ngamkhai paringni असिगुम ngamkhai paring असि नागा मियम गी अयाबा याउदना सेमखिबा ngamkhai amani maram asina longwa village the india की बॉर्डर सर्वे टीम अमना ngamkhai दु sambal khanaba thorang torokliबदु लेपदबनि इंग्लिश मगसमपन गुहुमद्रागनि थोगी सेमखिबा बाउंडरी असि नागा सिंग मसखंगी मसि क्रिमिनल एक amani Maram asina ngamkhai du sambal khanaba tawrakpadagi mayokta naga singna angamba thakta mayuknanaba honagani English ngamaga samapan go humdragani thoida yatkiba naga gi boundary asi local amasum international law animal violate tawraga CM kiba ngamkhaini maram asina ngamkhai du sambal khabagi thabak tawriba survey agency amasum contractor singda section wapiraduna kanagumana namduna naga gi lamda sambal khabagi thabak paikhalakpa taragadi Naga army की एक्शन में योगना बतावनी मरमदी नागा की लम्बे संबल खजलक पहाय बसी नागा की यूनिटी अमसुम सॉवरेनिटी द अकीब पिरक पनी हाने लवी हौजे हौजे इंडिया गवर्नमेंट अमसुम नागा नेशनल मूवमेंट की मरकता 6 फेयर सथरीबा दु कहननब इंडिया की मैकेदिगी कहौबगी थोंग क्या सथर ई हाने मराल सिरी मतुंग ताबद ngamkhai du sambal khanaba thabuk lakholak pasingda warning pidana khut thaba horaga nai ri ningsingba yabadi Myanmar की junta amadi ओंग माइना लुसिंगबा NSCN खपलांग अनिना 6 फेयर सथदुना हौजी हौजिक लैरिबनि हनसु पाउसदा मखाताना फोंदोकली मखासा थरक पोइना मसम लुसिलक पोइना तोपा पाउखरा म्याम थमजगे मणिपुर इरांग लोइसिननबा प्राइम मिनिस्टर तक्सिंदुना ngasi दिल्ली द लुप क्याना खोंजंग संगसिंख्रे अमरमदना इमागी मैरागी सुजता खोंजंग यहोन खिद्रे
Manipur gi irang lusinna po honadrabadi irang asigi teksak pumba Prime Minister Narendra Modi na pugodabani lupsing tha taraga mapan pharba Manipur crisis asida ngasi phawba Prime Minister Narendra Modi na wa amata ngangdana leiba bu pena ba phongdokpaga loidana athuba matamda Prime Minister Manipur da laktuna Manipur gi irang asi lusinna ba honadrabadi sahi ani pharaklaba irang asigi teksak pumba Prime Minister na pugodabani haina taksinduna ngasi Delhi gi jantar mantar da khongjang sangkhre khongjang adu Committee of Peaceful Coexistence Manipur Maitai Tribe Union Federal Student Organization Kanglaipak United Maitai Pangal Committee Committee on Relief and Rehabilitation Kanglaipanas Yellowmi Furup Apunba Awanba Manipur Amagidamak All India Tanzimi Insaf Struggling Women's Association Imagi Mera All Manipur Maitai Pangal Clubs Organization Youth Collective Manipur Nupi Union for Peace and Integrity amasung All Manipur Progressive Student Association na punasinno na pangtokibini Delhi Maitai Coordinating Committee Manipur Student Association na Delhi United Kaksing Student Delhi Manipur Innovative Youth Organization Delhi Maitai Heritage Society Ingol United Progressive Initiative Liklam ngakpa masum Delhi Association of Manipur Muslim Student gimiyang makada ngasinungtil pung amaga minit nifu mga digi horaga nungthal pung mga phaw Delhi gi jantar mantar the peace and mutual coexistence in Manipur haiba thimna khongjang adu sangsingki khongjang adu ga mari lainana lupsing asigi punna thadorakpa sirolamada Manipur tha taraga nipan hena kanglup phurup ani gi marakta satharakli balanasi nakalani gi marakta wari sanaduna wari sanama purakna bapanamda ngasigi khongjang adu sangsinmani wafam asida Prime Minister gi pukning singsiladuna laiba asigi lusingba ama oina sahi anirom awaba kaya mayuknaduna lakliba lamdam asigi miyamgi punsi mausagi punsida hanjilakna ba honabada nahaki asobu thaudang lai mamang saigi me ahumdagi tholakliba irang asida ngasi phawba Prime Minister na tumina laisinba sina state asigi miyamgi pukning wakhat laitadaba amadi maikai khangdaba punsi mahing amada ngasi singli laiba asigi Prime Minister ama oina amadi constitutional head ama oina lewa asigi citizen ama oiriba Manipur miyambu mausagi punsida ing tapna hingan bhaibasi nakki daita amanari siolosina makha taraduna sahi ani pharaklaba Manipur crisis asigi matana ngasi phawbu wafam amata ngangdaba madi nongmata Manipur laktrabasu malemgi lewa kyara satuna Prime Minister na santi gi paujal piri madi Ukraine amadi Russia gi lalusinguna santi hanjilaknaba wafam sing phongdokli mak masagi maramdamgi miyamna khamthengna warabasu wa amata ngangdana malemgi leipaksingda miyeng thamduna central government asina lamdam asigi miyambu mirairi haibasi meksing takli naki leibaki mafam amada maisatuna leibada hanna yengdraga matau kramna malemgi leipaksina santigi paujal piribano haiba angpapui athuba matamda lana solution mayum thaduna Lanjanariba miyam masagi mayumda hanjan hanana honagadabani hainasu Prime Minister gi pukning singsingki Chirol asina makha taradun hai Central Force mayam ama Manipur thajilakiba matam aduda lamdam asigi miyam misa miyam gi punsi ngak senbibaga loinana lana si laksinba ngamlagani haiba miyam harauba pukmaki adubu ngasidi masigi ona tainabada Central Force na masagi matau ningthina pangthoktabaga loinana mitmangda misam kya hatlabasu karisu tawduna yengdana leiri Manipur irang asigi phibam hena lusilaglabasu center na lengana masigi warusinama puraknaba sapsaba thaba mata lokhatana lairi maram asina athuba matam supagi oiba warusinama puraknaba honabada Prime Minister ama oibigi asingba thausil oigani maram asina athuba matamda Manipur gi territorial amadi ethnic integrity kahendana matam supagi sanakadaba warusinama puraknaba honagadabane hainasu Prime Minister da takshili amaromdana Imagi Mairagi Sujata Khongjang Yahon Kidre Delhi Police na house arrest tawduna thamliba Imagi Mairagi convener Thoksom Sujata amadi lob asigi atai lusing masing asisu Delhi gi jantar mantar da lob kya na sinduna sangsin kiba Khongjang na saruk yahan kidre press la phangwa pawda lob kya na sinduna ngasi Delhi gi jantar mantar da sangsin ma Khongjang da Imagi Mairagi convener T Sujata saruk yagadabani adobo Mifam asida saruk yabagi ayaba Delhi Police na pibadagi sujata amasum atopa lusingmasing tongnabani haiduna Delhi Police na car mapuraki car do tongduna miyamgi mifam yauna lakpagi lambida Delhi Police ki nupa amasum nupi personal sina Khongjang asida yawba yaroi
makok thongbasingna athingba piri haiduna khongjang adu yahonkidabani Delhi police ki thawong yaningdaba phongdoktuna nakanani gi marakta sinda paudana duna muknaki tungna Delhi police na ti sujata amade atopa lusingbu makhatana house arrest tawki haidin su pausna makhatari Lushilakpo ina topa pawmana Assam da training tawrakhiba IRB personnel singi passing out period pangthokre training loiraba personnel sing masama saigi apama mawngna Manipur thulokna bakhankhre training loiraba personnel sing Manipur thulaklaga kanglu phurup khaidana amatu oibiki wakhalonda puna thabak tawminana bas minister na appeal tawkhre Status da thoklibi irang asina maram oiraga khudong sadabas yumthangnariba Assam gi dergaon da liba lasting Barfukan Police Academy da training tarakhiba taramasum taramatoi suba Indian Reserve Battalions IRB gi personnel lising amaga samapanga marfuga mari gi passing out period ngasi academy sida pangtokre loinana training loiraba personnel sing Manipur tholakpada mana pama mongna thulaknaba lenga ki mekedi gi khankhre training loiraba personnel sing Manipur thulaklaga kanglu phurup khaidana amatu ebigi wakhalona puna thabak tawminana ba CM na appeal tawkhre passing out period ki thora madura Manipur gi governor Lakshman Prasad Arshaya se minister N Beren minister amadi MLA sing sargyakhi loinana Assam police ki makok thong official kya sargyakhi thora madura sarugyar se minister N Beren na nawno wasuk laukiba taramasum taramatu sub IRB personnel singda Manipur gi ing tap purakpada thaudang launa ba appeal tawbaga loinana Prime Minister Narendra Modi Defense Minister Rajnath Singh amasum Assam gi minister Himanta Biswa bu tawbimal khangma phungtokhi se minister Berena makhatana nawno wasak laukraba personnel sing adu kanglu phurup naidana lining laisoni khena bulaitana leibaki wakhalda mang thamduna thabak tawna ba poktak pikhi mang hai Manipur ing tap purakpada IRB Manipur police na asoba thaudang yagadabani taramasum taramatoi suba IRB personnel sinanga si Assam gi police training academy da laibada phangliba phurup amasum lining laisoni khena ba khaidana punna hingminabagi atmosphere amasum asigi wakhalon sing adu aikhoi gi imung manung digi hauna miyamna sandok mathok taiki Amaramdana se minister makhatana phungdoki nauna training loiraba candidate singasi mitei kuki gi khenaba thamdana amatu oibigi wakhalona posting pigini khongthang asi maruina Manipur gi hauzik oidiba phibam asigi yenglaga mausa gi punsida hanchilnabagi khongthang amani Manipur gi oidiba phibam asina kanglup naiba mongna personal singi marakta napak tanana leibigi phibam madu pamdi mamang thakta asigumba matawasi ukhiba letri tunglam chatta so asigumba thawong asa thokaloi haina pawon makhatana phungdoki adu hauzik oinadi meyam paw si matang sa lusinjarage mas meyam puna no update ngaminasi